washroom changuraga thogle irainu do mama mamit sengna ta thoklaga kaplu bagi ipom su pomli nehak tu da lembi so kadom na chalu banu khangde irainu na tholak baga lembi ni changlak baga mapa chanare ima se kidang iron chai dana irona ba machalamuk leba chelurabani lolagum sena tawrambani ada imana lonba iron ba hawbado icha singna lai ngai sida imana yamna pijaningore adugini ahima iron ba se ai sam pamjai ahima kai dawre nangdi namai namit ka do loina ta thoiduna irainu ikak tawduna khumle ima ai do mai se tilai khami chuba mali hakachaba adugi ta thobani hoine namai ga dum nganglene law hakachaba phanabane hidaki ma da leibani adu tayo yarni ma mai ta thobadagi phara male ho phare dudi aduni dana ani dubu kadai da chakrage ne irainu malemna ka khiba room aduda hairabi yenglaga ima yamang poramma lawunin chakhibani tamcha nade dhamalem budi magi kala changkhiba male hoi adudi ima iron base phuchanaba machal thuna semlukhigi icha sing chaklama mani nangsune nehek patharaga leyuko aisulagi ima gaiga puna loisinminarase idomda leibasu tali aduna pharani law ani do kitchen room da changkhre yarel so halakre beer can ado khara lawraga malem su kaisuk taw khidaba kom mamai mamito loina sengna te thok cham thok laga hanugum nok mi tawduna yarel ka punna leikre chakti chadri chana badi loisilakle lembi chaki singthina thina bhema moyeni gi chak to ichana khara thinga piuro ima sida chak loisilamake natradi icha ko ngawrani ahima se hairaga malam guma purai baga makhoi ani gi chak to namana pairaga mathak ka khale ani do khara thaklura male nisa khara pan ba hona rakle khara ka penda baga malam di jagat hekta ngawi bhai ai sinu ngai ma handoi wani da nangai ba mi dinate ai thamoi yam thina karu misagamani penda bane man khiwadagi taina phum khangda na ai ni sa da taina ba kayam koina sumain taki gani haiba ai haiba ngamde yarel so khonjalu khajik phairi tauna hoi ba adubu ai nang sai de ki nupi do kana masag yeng gai ba so nang na takte tai ba nang na ngang da ngangi nangi nungai ta ba du kha adum phungdoi nangi nungai ta ba du kha ai ngo da dum phungdok lai bai gi thamoi bo siang nu thugaram ni banu pi do kanano ai bo mungtani masak khangalu kaidoga sanaram liba wari do tabada irainu makhoi gi manakta changsinda tumina mungai hak leptuna lei mana lepliba do malamne ingan na ure irainu nadi uroi haina lepchari bani madu urabadu dadi malam nokmi jinglaga noktuna wadu makhatare masuk yenge airu bai hoini yengan loire kaino adu hairaga magi phone du puthore aduga hangdoktuna yarel da masak tu hek utke tawbaga irainu tahana gam makong thangduna changsilakhi ba khanghaude yambo chapujare ani do sanaramba wari do irainu na phatharatkre irainu ki maikaida ani makyeng lei irainu asema mino kaloina na ani do gi manakta gam changsili aduga chaktu thamduna imana se doina pijaro na adum purabani awara padam haibiro nupa maso khumda yadabani na khumle yar thanamo chakam chaningre chaktu thanambaga kuina leithadre irainu phat mamai leiraga kumthare aduga yam thona magi phone du puthoklaga tamcha haina save tawriba number du da message ama thajele tamcha please yamungda tamcha ga iga khanarame habado madu haidok bigano ai nei kulona duna hajare madu matangde ai khanbiyo tamcha lakleba message sado malem oi maso anghawu minate kesu khaido ka dobu leite irainu gi mamangda sauning behman khidona tawgyang na tawribani message to yenglam laga phone du lokha dumak toksin khidona pocket app chinkre
ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯦ꯫ ꯐꯣꯟꯗꯨꯁꯨ ꯏꯐꯣꯡ ꯐꯣꯡꯅꯗꯃꯛ ꯊꯝꯕꯅꯤ, ꯑꯗꯨꯅ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯥꯂꯦꯝꯅꯁꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫ ꯌꯥꯏꯁꯅꯥ ꯀꯣꯂꯤꯡ꯫ ꯍꯤꯌꯥꯏꯔꯦꯜ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯠꯇꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯒ, ꯍꯜꯂꯣ, ꯇꯥꯏ, ꯏꯃꯥꯟꯅꯕ ꯄꯨꯜꯂꯤ, ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯊꯔꯦꯍꯦ, ꯁꯥꯎ ꯌꯥꯗꯦ꯫ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ ꯃꯥꯂꯦꯝ ꯑꯗꯨꯃꯛ ꯇꯥꯏ, ꯏꯆꯝ ꯆꯝꯕ ꯀꯩꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯍꯣꯏꯁꯦ, ꯐꯔꯦ, ꯑꯗꯣ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯇꯧꯔꯒꯦ, ꯑꯗꯨꯒ ꯐꯖꯅ ꯍꯥꯏꯔꯒꯦ꯫ ꯊꯝꯃꯦꯀꯣ ꯑꯩ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯆꯤꯡꯅꯅ ꯀꯅꯥꯅꯣ ꯌꯥꯏꯁꯅꯥ ꯍꯥꯏꯕꯗꯤ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯔꯦꯜꯅ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯕꯗꯨꯗ ꯃꯥꯂꯦꯝ ꯑꯃꯨꯛꯀꯁꯨ, ꯌꯥꯏꯁꯅꯥ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ, ꯅꯃꯥꯟꯅꯕꯤꯔꯣ? ꯏꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯔꯄꯣꯠꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯔꯁꯨ ꯌꯥꯏꯕꯣ, ꯋꯥꯉꯥꯡꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ꯫ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗꯗꯤ ꯐꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯐꯖꯗꯦ ꯈꯪꯕꯅ ꯂꯧꯠꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯀꯩꯁꯨ ꯇꯧꯗꯦꯕ, ꯏꯃꯥꯟꯅꯕꯤꯅꯤ ꯀꯩꯗꯧꯔꯒꯦ, ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯐꯖꯅ ꯊꯛꯑꯦ, ꯍꯦꯟꯃꯜꯂꯦ, ꯇꯣꯡꯅꯕ ꯇꯧꯔꯁꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯦꯃꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕ꯫ ꯃꯥꯂꯦꯝ ꯆꯤꯡꯅꯔꯞꯇꯤ ꯇꯧꯏ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯁꯤꯟꯗ꯭ꯔꯦ꯫ ꯆꯥꯛꯇꯨ ꯆꯥꯅꯅꯕ ꯑꯣꯏꯅ ꯍꯣꯠꯅꯈ꯭ꯔꯦ ꯑꯅꯤꯃꯛꯇꯣ꯫ ꯈꯔ ꯊꯦꯡꯖꯜꯂꯛꯄꯒꯤꯗꯨꯗ ꯑꯅꯤꯃꯛ ꯍꯟꯈ꯭ꯔꯦ, ꯃꯥꯂꯦꯝꯁꯨ ꯂꯩꯍꯧꯔꯦ꯫ ꯃꯧ ꯑꯣꯏꯕꯅꯤꯅ ꯍꯜꯂꯛꯄꯒꯤ ꯋꯥꯔꯒꯁꯨ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯐꯪꯗꯦ꯫ ꯈꯖꯤꯛ ꯉꯜꯂꯤꯉꯩ ꯑꯣꯏꯔꯒꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯧꯕꯁꯨ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ ꯃꯝꯂꯕꯅꯤꯅ ꯄꯣꯊꯥꯗ꯭ꯔꯦ꯫ ꯐꯤꯔꯣꯜ ꯍꯦꯛ ꯍꯣꯡꯗꯣꯛꯄꯒ ꯆꯥꯛꯈꯨꯝ ꯆꯪꯉꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯗꯨꯛ ꯊꯪꯃꯩ ꯃꯅꯦꯝꯅ ꯀꯠꯄꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯛꯇꯨꯁꯨ ꯁꯤꯖꯅ ꯊꯣꯡꯒꯠꯀꯦ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯔꯩꯅꯨꯅ ꯆꯪꯁꯤꯜꯂꯒ, ꯏꯃꯥꯁꯦ, ꯆꯥꯛꯇꯣ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ꯫ ꯂꯝ ꯆꯠꯊꯣꯛꯂꯨꯕꯒꯤ ꯅꯪꯕꯨ ꯋꯥꯗ꯭ꯔꯣ, ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ꯫ ꯈꯤꯇꯪ ꯁꯥꯡꯅ ꯆꯠꯊꯣꯛꯎꯕꯁꯦ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯋꯥꯕꯅꯤ, ꯀꯩꯝꯇ ꯇꯧꯅꯤꯡꯗꯕꯅꯤ꯫ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ, ꯉꯁꯤꯗꯤ ꯏꯃꯥ ꯂꯣꯏꯅ ꯊꯣꯡꯕꯤꯔꯒꯦ꯫ ꯃꯅꯦꯝꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯐꯁꯤꯗꯅꯤ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯃꯥꯅ ꯑꯃꯨꯛ ꯀꯥꯎꯔꯤꯕꯁꯦ꯫ ꯅꯣꯛꯃꯤ ꯇꯧꯅ, ꯌꯥꯅꯤ ꯏꯃꯥꯁꯦ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯏꯃꯥꯁꯦ ꯑꯣꯏꯅ ꯄꯣꯊꯥꯕꯤꯌꯨꯔꯣ, ꯆꯥꯛ ꯂꯣꯏꯔꯒ ꯑꯩ ꯑꯗꯨꯝ ꯀꯧꯖꯔꯛꯑꯒꯦ꯫ ꯌꯥꯅꯤꯗ, ꯏꯃꯥ ꯑꯗꯨꯝ ꯇꯧꯒꯦ꯫ ꯅꯠꯇꯦ ꯏꯃꯥꯁꯦ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯑꯩ ꯁꯨꯝ ꯊꯣꯡꯉꯒꯦ꯫ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯣ? ꯌꯥꯅꯤ ꯏꯃꯥꯁꯦ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯏꯃꯥ ꯑꯁꯣꯝꯗ ꯊꯕꯛ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦꯀꯣ, ꯏꯟꯁꯥꯡꯗꯨ ꯁꯦꯝꯂꯒ ꯂꯩꯔꯕꯅꯤ, ꯑꯁꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯨ꯫ ꯃꯃꯧꯅ ꯌꯥꯗ꯭ꯔꯕꯗꯨꯗꯗꯤ ꯁꯤꯖꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯩꯅꯨ ꯄꯥꯏꯔꯛꯂꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯒ ꯆꯥꯛꯇꯨ ꯊꯣꯡꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯇꯟꯕꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟꯗ ꯃꯦꯁꯦꯖ ꯇꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯦꯁꯦꯖ ꯇꯣꯟꯗꯨ ꯂꯦꯞꯇꯅ 3-4ꯔꯛ ꯂꯥꯛꯈꯤꯕ ꯑꯗꯨꯗꯗꯤ ꯃꯈꯨꯠꯇ ꯇꯥꯋꯦꯜ ꯑꯃꯗ ꯇꯩꯊꯣꯛꯅ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯀꯩꯗꯧꯔꯤꯒꯦ? ꯑꯩ ꯅꯪꯒ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯅꯕ ꯄꯥꯝꯃꯤ, ꯐꯖꯅ ꯃꯐꯝ ꯑꯃꯗ꯫ ꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯃꯦꯁꯦꯖ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯕ꯭ꯂꯣꯛ ꯄꯤꯔꯁꯨ ꯅꯪ ꯎꯄꯥꯏ ꯀꯩꯝꯇ ꯂꯩꯔꯣꯏ, ꯁꯤꯝ ꯁꯤꯜꯂ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯃꯦꯁꯦꯖꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯗꯨ ꯑꯣꯟꯁꯤꯜꯂꯒ ꯃꯦꯁꯦꯖꯇꯨ ꯍꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯇꯝꯆꯥꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯦ, ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯤꯅꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯊꯨꯡꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯛ ꯂꯥꯞꯆꯅ ꯇꯧꯈꯤꯕꯗꯨ ꯑꯩꯅ ꯇꯔꯥꯏ ꯇꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩ ꯅꯪꯕු ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯧꯒꯦ, ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤ ꯐꯥꯎꯕꯗꯤ ꯅꯪꯕꯨꯗꯃꯛ ꯑꯩꯅ ꯑꯣꯠꯈꯤꯅꯤ꯫ ꯍꯟꯗꯛꯀꯤ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯁꯨ ꯏꯔꯩꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯜꯂꯤ꯫ ꯇꯝꯆꯥꯅ ꯏꯐꯝꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯁꯤꯈꯤꯕꯗꯣ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯣ? ꯑꯩ ꯍꯥꯟꯅ ꯐꯅ ꯇꯝꯆꯥꯒ ꯅꯨꯡꯁꯤꯅꯔꯝꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ꯫ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯅꯦꯝ ꯏꯀꯨ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯍꯤꯡꯂꯤꯉꯩ ꯇꯧꯔꯦ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯕꯁꯦ ꯏꯖꯠꯀꯤꯅꯤ, ꯏꯖꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕꯒꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯦꯁꯦꯖ ꯑꯁꯥꯡꯕꯗꯨꯃꯛ ꯍꯦꯛ ꯊꯥꯈꯤꯕꯒ ꯀꯣꯜ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯏꯔꯩꯅꯨ ꯄꯥꯈꯠꯅ ꯀꯛꯊꯠꯂꯤ, ꯑꯗꯨꯕꯨ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ, ꯍꯟꯖꯤꯟ꯫ ꯍꯟꯗꯛꯇꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯂꯞ ꯇꯧꯅ, ꯀꯩꯅꯣ ꯇꯝꯆꯥꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ?
ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯅꯪꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯨꯒꯨꯝ ꯅꯨꯡꯇꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯇꯝꯆꯥꯒꯤꯗꯨꯗꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯐꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯪꯗꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯝꯆꯥ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯔꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯇꯝꯆꯥ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯣꯛꯀꯅꯦꯅ ꯈꯟꯕ꯭ꯔꯣ ꯂꯦꯝꯅ ꯊꯥꯔꯨꯏ ꯑꯁ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯁꯦ ꯌꯥꯝ ꯐꯕ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯕ ꯃꯤꯔꯛ ꯇꯤꯟꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯨꯕꯒ ꯇꯥꯏꯌꯣꯟꯅꯔꯦ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯛꯆꯈꯤꯕꯅꯅꯣ ꯇꯝꯆꯥꯅ ꯑꯗꯨ ꯑꯅꯝꯀꯜꯂꯤꯁꯤꯕꯣ ꯃꯥꯂꯦꯝ ꯌꯥꯝ ꯊꯤꯅ ꯁꯥꯎꯅ ꯆꯍꯤ 9 ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯐꯒꯦꯔꯥ ꯆꯍꯤ 9 ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯁꯤ ꯇꯧꯁꯤꯟꯅꯕ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯔꯦꯞꯄ ꯂꯩꯇꯦ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯨꯞꯄꯨꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯔꯥꯜ ꯑꯣꯏꯒꯗꯧꯕꯅꯤ ꯑꯩ ꯍꯥꯏꯈꯤꯕ ꯅꯤꯡꯈꯤꯕ ꯍꯣꯡꯒꯗꯧꯕ ꯃꯤ ꯅꯠꯇꯦ ꯂꯧꯅꯝ ꯇꯧꯗꯨꯅ ꯋꯥꯁꯛꯂꯝꯕꯤ ꯅꯪꯕꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯂꯣꯏ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩ ꯇꯥꯔꯤꯉꯩ ꯍꯤꯌꯥꯏꯔꯦꯜꯗꯨ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯅꯤ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯏꯔꯩꯅꯨ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯗ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯄꯤꯡꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯄꯥꯈꯠꯄꯣꯏ ꯀꯩꯑꯣꯏ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯥꯎꯅ ꯊꯝꯈꯤ ꯏꯔꯩꯅꯨ ꯇꯧꯔꯤꯕ ꯃꯥꯒꯤ ꯄꯥꯈꯠꯄ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯍꯤꯌꯥꯏꯔꯦꯜꯅ ꯎꯍꯧꯏ ꯆꯥꯛꯁꯪꯗ ꯒꯝ ꯒꯝ ꯆꯪꯂꯛꯇꯨꯅ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯏꯔꯩꯅꯨꯅ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯀꯣꯜꯁꯨ ꯈꯤꯡꯂꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯐꯣꯟ ꯇꯨꯕꯠ ꯀꯛꯈꯤꯕꯗꯨꯅꯅꯤ ꯃꯥꯂꯦꯝꯅ ꯀꯣꯜꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤꯕꯁꯦ ꯃꯄꯨꯔꯣꯏꯕꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯑꯣꯛꯄꯁꯨ ꯉꯝꯗꯦ ꯂꯧꯁꯤꯟꯗꯨꯅ ꯀꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯍꯨꯜꯗꯤ ꯁꯨꯗ꯭ꯔꯕꯅꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯦꯝꯂꯕ ꯍꯤꯟꯖꯥꯡꯗꯨ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯊꯥꯡ ꯃꯆꯥꯗꯨꯅ ꯄꯪꯁꯣꯏꯗ ꯁꯣꯏ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯇꯣꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯖꯤꯜꯂꯛꯏ ꯐꯣꯟꯒꯤ ꯚꯥꯏꯕ꯭ꯔꯦꯠꯅ ꯅꯤꯟꯗꯨꯅ ꯂꯩꯔꯦ ꯍꯤꯌꯥꯏꯔꯦꯜ ꯐꯅ ꯀꯨꯏꯅ ꯏꯔꯩꯅꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯉꯪꯂꯤꯕ ꯐꯣꯟ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯐꯩꯅ ꯌꯦꯡꯂꯤ ꯌꯦꯡꯈꯩ ꯌꯦꯡꯂꯝꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯐꯤꯜꯇꯔ ꯔꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯌꯥꯔꯒ ꯊꯛꯂꯒ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯃꯥ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯏꯔꯩꯅꯨ ꯍꯧꯖꯤꯛꯇꯗ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯊꯩ ꯂꯥꯏꯕꯛꯇ ꯀꯥꯈꯠꯂꯤꯕ ꯍꯨꯃꯥꯡ ꯈꯖꯤꯛꯇꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯅꯞꯊꯣꯛꯏ ꯑꯗꯨꯒ ꯐꯣꯟꯗꯣ ꯀꯛꯊꯠꯂꯒ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯤ ꯄꯥꯏꯕꯨꯗꯤ ꯄꯥꯏꯈꯠꯂꯨꯗ꯭ꯔꯦ ꯆꯥꯛꯇ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯅꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯇꯧꯕꯒꯨꯝ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯅ ꯕꯥꯊꯔꯨꯝ ꯆꯪꯈ꯭ꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯈꯣꯡꯎꯞꯅꯆꯤꯡꯕꯗꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯁꯦꯝꯂꯤ ꯇꯥꯏꯃꯤꯡꯁꯦ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯈꯖꯤꯛꯇꯤ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅꯕ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯍꯥꯏꯅ ꯊꯨꯅ ꯍꯣꯠꯅꯖꯕꯅꯤ ꯈꯣꯡꯎꯞ ꯀꯟꯅ ꯁꯦꯡꯂꯤꯉꯩ ꯍꯤꯌꯥꯏꯔꯦꯜꯗꯨ ꯆꯪꯉꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯤꯌꯥꯏꯔꯦꯜ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯂꯣꯏꯁꯤꯟꯕꯅꯤ ꯃꯥꯅ ꯎꯗ꯭ꯔꯤꯉꯩꯗ ꯄꯨꯂꯞ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯈꯟꯅ ꯆꯪꯂꯛꯂꯤꯕꯗꯣ ꯎꯁꯤꯟꯅꯗ ꯈꯣꯡꯎꯞꯇꯣ ꯑꯗꯨꯃꯛ ꯁꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤꯗꯃꯛ ꯅꯨꯄꯤ ꯑꯁꯤꯅ ꯍꯣꯠꯅꯖꯔꯤꯕꯁꯤ ꯅꯨꯡꯁꯤꯕꯤꯒꯦ ꯍꯔꯥꯎꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯕꯨꯛ ꯂꯨꯕꯒꯤ ꯍꯧꯅꯕꯤ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯒꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯃꯥꯏ ꯀꯩ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯈꯣꯡꯎꯞ ꯁꯦꯡꯂꯤꯕ ꯐꯤꯗꯨ ꯄꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯅꯍꯥꯟ ꯀꯩꯗꯧꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯋꯥꯍꯩꯗꯨ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯄꯠ ꯊꯠꯇꯨꯅ ꯅꯍꯥꯟꯈꯩ ꯇꯧꯕ ꯇꯧꯗꯕ ꯑꯩ ꯈꯪꯗꯦꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯎꯍꯟꯒꯅꯣꯅ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯀꯜꯂꯤꯁꯤꯕꯣ ꯅꯃꯥꯏ ꯄꯥꯟꯗꯕ꯭ꯔꯣ ꯅꯪꯁꯦ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯪ ꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯅꯪ ꯍꯧꯖꯤꯛ ꯏꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯈꯪꯁꯤꯟꯅꯗꯗꯅ ꯎꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯅꯦ ꯑꯃꯨꯛꯁꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯤ ꯅꯪ ꯉꯥꯡꯃꯆꯥ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯔꯩꯅꯨꯗꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯌꯥꯝꯕ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯒꯤ ꯁꯤꯖꯅ ꯈꯪꯂꯧ ꯂꯧꯔꯛꯏ ꯉꯥꯏꯈꯣ ꯀꯔꯤꯒꯤ ꯊꯣꯛꯀꯗꯧꯔꯤꯕ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯗꯤ ꯌꯦꯡꯂꯛꯏ
ꯁꯤꯖ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯃꯛꯀꯤ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯕꯦꯝꯃ, ꯋꯥ ꯂꯣꯠꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯀꯔꯤ ꯃꯔꯤꯅꯣ? ꯏꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯤꯌꯥꯏꯔꯦꯜ ꯃꯃꯥꯗꯤ ꯇꯁꯦꯡꯅ ꯀꯤꯕꯅꯤ꯫ ꯃꯥꯒꯤ ꯏꯔꯩꯅꯨꯒ ꯂꯨꯍꯣꯡꯈꯤꯕꯁꯨ ꯑꯅꯝꯕꯅ ꯃꯃꯥ ꯀꯤꯕꯅꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯣ ꯁꯤꯖ ꯂꯣꯏꯅ ꯇꯥꯍꯧꯕꯅꯤ꯫ ꯃꯃꯧꯅ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ? ꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ? ꯏꯃꯥꯁꯦ, ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅ ꯍꯤꯌꯥꯏꯔꯦꯜꯅ ꯃꯔꯛ ꯊꯠꯇꯨꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯀꯥꯏꯍꯟꯕ ꯅꯨꯡꯉꯥꯏꯇꯕ ꯃꯔꯤ ꯂꯩꯇꯦ ꯃꯥ. ꯉꯁꯤ ꯈꯔ ꯁꯥꯎꯅꯤꯡꯕꯒꯤ ꯑꯩꯅ ꯆꯩꯔꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯗ ꯐꯠ ꯌꯦꯡꯉꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯂꯕꯅꯤꯅ ꯍꯤꯌꯥꯏꯔꯦꯜ ꯏꯔꯩꯅꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯤꯆꯥꯟꯅꯕ ꯉꯝꯗꯦ ꯐꯠ ꯑꯣꯟꯊꯣꯛꯈꯤ꯫ ꯁꯤꯖ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯣ? ꯏꯔꯩꯅꯨꯗꯨ ꯂꯠꯂꯤ ꯂꯠꯂꯤ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯁꯦ, ꯍꯣꯏ ꯆꯨꯝꯃꯦ꯫ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯐꯤꯔꯣꯜꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯅ ꯁꯦꯝ ꯁꯥꯔꯨꯔꯦ꯫ ꯑꯗꯨꯒꯤ ꯅꯪꯉꯔꯣꯏꯗ꯭ꯔꯅ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯝꯕꯅꯤ꯫ ꯁꯤꯖ ꯑꯄꯪꯕ ꯃꯅꯦꯝ ꯑꯃ ꯅꯠꯇꯦ꯫ ꯃꯥ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯍꯣꯠꯅꯔꯤꯕ ꯁꯣꯔꯗꯨ ꯃꯥ ꯂꯣꯏꯅ ꯈꯪꯉꯤ, ꯎꯏ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗꯗꯤ ꯃꯆꯥꯁꯨ ꯃꯃꯧꯁꯨ ꯆꯞ ꯃꯥꯟꯅꯈꯤꯕꯅ ꯆꯦꯟꯅꯤꯡꯂꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯕ꯭ꯔꯦꯛ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ꯫ ꯃꯁꯤ ꯃꯨꯟꯅ ꯅꯩꯅꯧ ꯅꯀꯣꯛꯇꯨꯗ꯫ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯅꯪꯅ ꯍꯣꯟꯕ ꯁꯣꯔ ꯂꯣꯏꯅ ꯈꯪꯗ꯭ꯔꯕꯃꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯁꯣꯏꯔꯤꯗꯣ ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯗꯣꯛ꯫ ꯋꯥꯍꯩ ꯑꯃꯅ ꯃꯤꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯏ, ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯅ ꯃꯤ ꯁꯤꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ꯫ ꯅꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯠꯇ ꯅꯠꯅꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯅꯁꯥ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ꯫ ꯚꯥꯞ ꯇꯥꯔꯛꯇꯕ ꯃꯤꯗꯣ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯁ, ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯁꯨ ꯊꯣꯏꯅ ꯉꯥꯡꯅꯕ ꯋꯥ ꯅꯠꯇꯦ ꯃꯤ. ꯆꯨꯝꯅ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯈꯔ ꯉꯥꯡꯕ ꯈꯛꯇꯅꯤ꯫ ꯌꯥꯔꯦꯁꯦ, ꯅꯣꯏꯒ ꯉꯥꯡꯅꯔꯤꯉꯩꯗ ꯊꯕꯛꯀ ꯂꯣꯏ ꯊꯦꯡꯈ꯭ꯔꯅꯤ꯫ ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ꯫ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯨꯗꯣꯛꯄꯤꯔꯝꯃꯨ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝ ꯑꯗꯨ ꯃꯤꯀꯨꯞꯇꯨꯗ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯩꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯣ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯔꯦꯜꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯇꯦ꯫ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯂꯩꯕ ꯉꯝꯗꯦ ꯀꯨꯏꯅ꯫ ꯐꯔꯦ ꯐꯔꯦ, ꯂꯣꯏꯁꯤꯜꯂꯒ ꯏꯪꯊꯤꯟꯖꯅ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯒ ꯆꯠꯅꯕ ꯇꯧꯔꯣ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯀꯨꯝꯊꯈ꯭ꯔꯦ꯫